Nhầm rồi mọi. Hi friends, welcome. Piyabam Rani Bala. Hi. Piyabam Rani Bala kari lamgino. Kari lamgi oibano. Hi. Rani Bala. Lady Brochat Krabo.
thank you. Please subscribe my channel. Subscribe to tobiramo. Kana kana lege. Ingo khundongbam. Ingo khundongbam. Welcome Ingo. Beben K Sister India. Welcome, welcome Beben. Thank you for coming. Hi. Thank you for joining my live stream. Thank you. Please like and subscribe. Ma like amakh unlike tawkhre mo. Sakti ude kanano ma like tawbirama amu handokre. Sak uhalake ay ngahak leraga video ma itawgani. Takhelna oi thairega. Ay nang notification ga phangam toiba thabak chinna leiradi phone da notification lak khangu to baneba. Like ni aigi sai first kidro amakh le ma putla mu thokare. Hi ma'am Jane. Hi ma'am. Hi Jane, welcome. Hi. Oh natte hojiki ema amuk 3 jawra amuk 2 jawre. Like se namuraga amko namselura mane dugi unlike oihreba. Mutum Umananda Singha Ji Mutum Umananda Thagachari lakpibagi like silik thadana amu ajawre. Subscribe to tobiramo angangba subscribe habadu da nambiramo. Ado Beben na haiba leichin thabro thadeda nungsa thaye tu nungsa yam sabani. Jen masak lo lisi kaino khangde jam thiba duga tallaba. Mutum Mananda Singhana hi. Thank you. Adi khoi ita mamita sula e tu like sum LB tharam diro. Hoi ne sum thaba like do ahum ga hingat lore amuk liktha khare. Angang tummi aba hoji adugi mata chayana video amchu tawge an khali mi khangde amu haura adi jaro. Takhelna ita ni kaure ita mamita da takhelna khaiseni ita ajini ita takhelgi haiba Jonathan kadai no ne Jonathan Khaurang Lang. Hello sweetheart. Hi baby. Mangonda aina ma henjalina ba. Ingona haiba jaiko kai haina kanum khangdre se mamita na nai khaise is khaise na hayo ta nai khaise ajini fen musin mapung mambase nungayam do mandi aduna ne he amu thagalise adaidi Bebena kadai dai no ai kano gini kasargi silchar takhelna itagi hero ama lae as duni haido adugadi kadai no chungthokare haita baninda live thawga se Susmita ahongam na che mami che takhel kari mathel adai khoi na bung lae aise mukbang amata tawjage next yaujage waro yate tawro ai suni video ama tawge to budugane ngak tang so tawge si taw battery bo yaw kon tai tawse battery 10% bo yaw kon te sum tawini tawro mukbang tawro adai takhelna duni ne moise moina nungsi kana hairaga aikhoise ikaido mali khan mare aduneba aina ma henjanna khumjallineba mamita waina on hero ga halaklabo haise
ꯑꯣ ꯍꯦꯔꯣꯀ ꯂꯥꯛꯂꯕꯣ ꯍꯥꯏꯁꯦ ꯍꯦꯔꯣꯀ ꯌꯥꯎꯏ ꯏꯇꯥ ꯎꯍꯧꯗ꯭ꯔꯕꯣ ꯑꯗꯩ ꯇꯈꯦꯜ ꯅꯥꯏꯕ ꯁꯨꯁꯃꯤꯇꯥ ꯂꯣꯏꯔꯦ ꯅꯣꯏ ꯅꯣꯡꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯈꯨꯇꯧꯁꯤꯗꯤ ꯁꯨꯁꯃꯤꯇꯥ ꯃꯃꯤꯇꯥ ꯅꯥꯏꯕ ꯁꯨꯁ ꯃꯌꯥꯟ ꯃꯌꯥꯟ ꯁꯨꯁꯃꯤꯇꯥ ꯃꯌꯥꯟ ꯃꯌꯥꯟ ꯑꯩꯈꯣꯏ ꯏꯇꯥꯁꯤꯁꯨ ꯃꯌꯥꯟ ꯃꯌꯥꯟꯒꯁꯨ ꯍꯩꯒꯠꯂꯛꯑꯦꯕ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯥꯏꯟꯗ ꯂꯥꯈꯠꯂꯛꯏꯅꯦꯕ ꯃꯥꯏꯁꯦ ꯁꯣꯅꯥꯄꯨꯔꯒꯤꯔꯣ ꯍꯥꯏꯕ ꯕꯤꯕꯤꯟꯅ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤꯁꯦ ꯔꯣꯡꯄꯨꯔ ꯍꯥꯏꯗꯣ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯕꯨꯡ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯤꯕꯣ ꯇꯧꯔꯝꯈꯤꯔꯣꯏ ꯃꯥꯏꯁꯦ ꯇꯧꯗꯤ ꯇꯧꯏ ꯃꯥꯅꯦ ꯖꯣꯅꯥꯊꯟꯅ ꯍꯥꯏꯕ ꯑꯥꯏ ꯗꯣꯟ ꯑꯟꯗꯔꯁꯇꯦꯟ ꯌꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯕꯠ ꯌꯨ ꯍꯦꯞ ꯑꯦ ꯅꯥꯏꯁ ꯚꯣꯏꯁ ꯃꯥ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯅꯥꯏꯁ ꯅꯩꯅꯦ ꯊꯦꯡꯀ꯭ꯌꯨ ꯖꯣꯅꯥꯊꯟ ꯊꯦꯡꯀ꯭ꯌꯨ ꯃꯥꯏ ꯑꯩꯈꯣꯏ ꯂꯣꯟ ꯈꯪꯗꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯏꯆꯦ ꯑꯅꯤꯃꯛ ꯑꯗꯩꯗꯤ ꯃꯃꯤꯇꯥ ꯋꯥꯏꯅ ꯑꯣꯀꯦ ꯕꯨꯡ ꯃꯨꯛꯕꯥꯡ ꯅꯩꯊꯔꯣ ꯍꯥꯏꯕ ꯃꯨꯇꯨꯝꯅ ꯍꯥꯏꯕ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯚꯣꯏꯁ ꯌꯥꯝ ꯐꯖꯩꯌꯦ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯨꯇꯨꯝ ꯑꯝꯇ ꯍꯥꯏꯔꯛꯎ ꯌꯦꯡꯒꯦ ꯑꯩꯅꯒ ꯍꯩꯕ ꯌꯥꯎꯖꯥꯠꯂ ꯌꯦꯡꯒꯦ ꯑꯝꯇ ꯇꯈꯦꯜ ꯍꯥꯏꯕ ꯖꯣꯅꯥꯊꯟ ꯁꯤ ꯏꯁ ꯑꯣꯟꯂꯤ 20 years ꯁꯤ ꯍꯦꯞ ꯑꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯐꯦꯁ 28ꯇꯨ ꯌꯦꯡꯉꯨ ꯃꯁꯥꯒ ꯑꯣꯟꯊꯣꯔꯛꯑꯗꯤ 82 ꯇꯥꯔꯦ ꯃꯃꯤꯇꯥꯅ ꯁꯨꯁ ꯇꯤ ꯀꯔꯤ ꯆꯥꯔꯒꯦ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥꯗ ꯀꯔꯤ ꯆꯥꯔꯒꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯑꯣ ꯈꯦꯠꯅ ꯏꯇꯥ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯔꯦ ꯀꯁꯥꯔꯒꯤ ꯑꯣꯏꯔꯦꯗꯅ ꯏꯇꯥꯁꯨ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯇꯈꯦꯜ ꯂꯩ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯕꯕꯤꯇꯥ ꯋꯥꯏꯅ ꯍꯣꯏ ꯏꯇꯥ ꯇꯈꯦꯜ ꯑꯗ ꯇꯈꯦꯜ ꯅꯥꯏꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯃꯣꯅꯤ ꯑꯩ ꯎꯇꯤ ꯍꯥꯏꯕ ꯃꯃꯤꯇꯥ ꯋꯥꯏꯅ ꯎꯇꯤ ꯍꯥꯎꯅꯤ ꯍꯥꯏꯅ ꯍꯥꯎꯅꯤ ꯑꯩꯁꯨ ꯑꯝꯇꯪ ꯎꯇꯤ ꯊꯣꯡꯒꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯀꯨꯏꯔꯦ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥ ꯍꯣꯡꯉꯝꯅ ꯍꯥꯎꯏ ꯕꯣꯔꯥꯒ ꯑꯣ ꯉꯁꯥꯏꯒꯤ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯝꯕꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯠꯇꯣ ꯑꯅꯤꯈꯛꯇꯪ ꯑꯗꯨꯝ ꯂꯩꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯆꯨꯅꯗꯦ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜꯅ ꯑꯌꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯅꯤ ꯍꯥꯏꯔꯛꯄ ꯑꯩꯅ ꯅꯩꯊꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯂꯣꯏꯔꯦꯗꯅ ꯑꯩ ꯑꯉꯥꯡ ꯍꯧꯅ ꯆꯦꯟꯊꯣꯔꯛꯑꯦ ꯂꯥꯏꯚ ꯐꯣꯂꯥ ꯏꯇꯥ ꯇꯦꯁ ꯆꯠꯂꯣ ꯆꯠꯂꯣ ꯕ꯭ꯔꯖꯕꯤꯟꯗꯥꯕꯣꯟꯗꯣ ꯁꯛꯂꯣ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯏꯁꯩꯁꯦ ꯈꯔ ꯍꯩꯒꯟꯗꯦ ꯒꯧꯔꯒꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯦꯝ ꯁꯨꯔꯗ ꯏꯁꯩ ꯑꯃꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯖꯍꯧꯅꯦ ꯄꯨꯛꯅꯤꯡꯁꯤꯗꯕ ꯃꯄꯨꯕꯨ ꯁꯣꯟꯖꯍꯧꯅꯦ ꯂꯥꯏꯌꯦꯡꯅ ꯑꯄꯣꯛꯄꯒꯤ ꯃꯤꯈꯩꯕꯨ ꯅꯤꯡꯖꯍꯧꯅꯦ ꯄꯨꯛꯅꯤꯡꯁꯤꯗꯕ ꯃꯄꯨꯕꯨ ꯇꯈꯦꯜꯗꯤ ꯍꯩꯔꯝꯒꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯄꯨꯛꯅꯤꯡ ꯕ꯭ꯔꯖꯕꯤꯟꯗꯥꯕꯣꯟꯗ ꯍꯥꯏꯅ ꯑꯗꯨꯗꯩꯗꯤ ꯍꯣꯁ ꯏꯆꯦ ꯀꯩ ꯌꯦꯟꯖꯥꯡ ꯑꯩ ꯀꯩꯅꯣ ꯆꯥꯔꯦ ꯃꯤꯔꯒꯥ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯥꯞ ꯑꯃꯗꯩ ꯈꯔ ꯈꯔ ꯍꯦꯟ ꯑꯗꯨꯒꯨꯝꯕ ꯃꯤꯔꯒꯥꯁꯨ ꯌꯥꯎꯏ ꯔꯧ ꯃꯆꯥꯁꯨ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯡꯉꯤꯕ ꯇꯈꯦꯜꯅ ꯃꯣꯃꯤ ꯏꯇꯥ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯅꯤꯡꯂꯕꯣ ꯏꯇꯥ ꯇꯈꯦꯜꯒꯤ ꯅꯨꯡꯁꯤꯕꯁꯨ ꯂꯥꯛꯂꯝꯕ ꯃꯥꯁꯨ ꯑꯌꯨꯛꯇ ꯉꯁꯥꯏ ꯑꯩ ꯂꯚ ꯌꯨ ꯑꯣꯏꯅ ꯑꯃ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯖꯥꯠ ꯖꯥꯠꯅꯤ ꯑꯩꯈꯣꯏꯗ ꯄꯨ ꯊꯥꯡ ꯂꯨꯝꯃꯕ ꯃꯇꯥꯡꯁꯤꯒ ꯂꯥꯏꯕꯛ ꯍꯥꯏꯔꯛꯇꯅ ꯋꯥꯅꯕꯅꯦꯕ ꯇꯈꯦꯜꯅ ꯀꯠꯆꯔꯒꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯏꯕꯨꯡꯉꯣꯒꯤ ꯆꯣꯔꯣꯟꯗ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯉꯥꯛꯇꯅꯤ ꯑꯀꯠ ꯑꯀꯥ ꯂꯩꯇꯅ ꯁꯣꯜꯍꯣꯡ ꯃꯄꯨꯒꯤ ꯃꯤꯈꯩꯕꯨ ꯅꯤꯡꯖꯍꯧꯅꯦ ꯄꯨꯛꯅꯤꯡ ꯁꯤꯗꯕ ꯃꯄꯨꯕꯨ ꯑꯗꯩꯗꯤ ꯏꯁꯩ ꯃꯌꯦꯛꯅꯤ ꯀꯩꯅꯣ ꯀꯠꯆꯔꯒꯦ ꯊꯋꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤꯅꯤꯀꯣ ꯑꯩꯁꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯏꯁꯩꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯂꯣ ꯆꯠꯂꯣ ꯕ꯭ꯔꯤꯟꯗꯥꯕꯟꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯧꯔꯥꯡꯒ ꯙꯔꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯒꯧꯔꯥꯡꯒ ꯙꯔꯃꯒꯤꯁꯨ ꯑꯗꯨꯝ ꯍꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊ꯭ꯔꯤ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯕꯀꯣ
ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯑꯦꯜ ꯕꯤ ꯈꯨꯗꯤꯡꯁꯦ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯁꯤꯅꯕꯨ ꯄꯦꯜꯂꯦꯍꯦ ꯍꯟꯗꯛ ꯑꯗꯨꯅ ꯆꯨꯝꯃꯤ ꯇꯧꯕꯒꯤꯗꯤ ꯑꯦꯜ ꯕꯤ ꯊꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯨꯅꯤ ꯁꯛꯇꯤ ꯎꯠꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯠꯆꯕ ꯉꯝꯖꯗꯕꯒꯤ ꯎꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯁꯦꯡꯅꯗꯤ ꯂꯥꯏꯛ ꯆꯦꯇꯦꯁ ꯇꯈꯦꯜꯅ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯣ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯆꯥ ꯍꯥꯏꯔꯝꯃꯗꯤ ꯍꯦꯛ ꯐꯒꯗꯕ ꯃꯥꯅ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯃꯤꯇꯥꯅ ꯍꯥꯏꯕ ꯏꯇꯥ ꯇꯈꯦꯜ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯇꯦꯁ ꯏꯇꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯇꯧꯕꯅꯤ ꯑꯣ ꯇꯈꯦꯜꯅ ꯑꯣ ꯏꯇꯥ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯍꯥ ꯍꯥ ꯍꯥꯏ ꯇꯈꯦꯜꯅ ꯍꯣꯏ ꯁꯛꯇꯤ ꯎꯠꯐꯝ ꯊꯣꯛꯏ ꯑꯦꯜ ꯕꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅꯦ ꯐꯖꯅ ꯎꯠꯂꯒ ꯐꯖꯅ ꯉꯥꯡꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯁꯨ ꯉꯥꯏ ꯁꯛ ꯑꯃ ꯎꯠꯇꯕꯤꯗ ꯁꯨꯝ ꯅꯝꯕ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯅꯤꯡꯗꯕ ꯐꯥꯎꯔꯛꯄꯅꯦꯕ ꯃꯅꯤꯡꯉꯣꯝ ꯆꯦ ꯇꯈꯦꯜ ꯆꯦꯃꯤ ꯁꯨꯁꯃꯤꯇꯥ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯀꯧꯈ꯭ꯔꯦ ꯃꯥꯏꯁꯦ ꯇꯈꯦꯜꯅ ꯃꯣꯅꯤ ꯈꯥꯏꯁꯦꯅꯤ ꯃꯣꯃꯤꯇꯥ ꯍꯣꯏꯅ ꯃꯣꯅꯤ ꯍꯥꯏꯔꯦ ꯑꯗ ꯗꯤꯌꯥꯅ ꯍꯥꯏꯕ ꯆꯦ ꯃꯣꯅꯤ ꯆꯦ ꯃꯣꯃꯤ ꯃꯣꯅꯤ ꯀꯩ ꯑꯃꯨꯛꯇꯗ ꯄꯨꯟꯁꯟꯈ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯗꯤꯌꯥ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯒꯗ ꯁꯨꯁꯃꯤꯇꯥ ꯍꯣꯡꯒꯝ ꯃꯣꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯑꯃꯨꯛ ꯈꯥꯏꯁꯦ ꯆꯦ ꯇꯈꯦꯜ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯗꯤꯌꯥ ꯃꯌꯥꯟ ꯃꯌꯥꯟ ꯍꯣꯏ ꯏꯇꯥ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯕꯒ ꯆꯥꯕ ꯍꯩꯔꯕꯅꯤ ꯀꯣꯂꯤ ꯍꯋꯥꯏ ꯃꯇꯝꯒ ꯀꯔꯤꯒ ꯇꯧꯕꯅꯤꯅ ꯏꯁ ꯂꯣꯏꯔꯦꯗꯅ ꯗꯤꯌꯥ ꯃꯌꯥꯟ ꯃꯌꯥꯟ ꯍꯥꯏꯔꯦꯀꯣ ꯁꯤꯕꯨ ꯀꯧꯏ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯀꯤꯇꯥ ꯀꯤꯇꯥ ꯀꯤ ꯇꯣꯔꯀꯥꯔꯤ ꯈꯥꯏꯁꯦ ꯀꯧ ꯀꯦꯇꯥ 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 ꯍꯥꯏꯅꯦꯕ কে খাইছে কো আমি ফনা মাছ দিয়া খাইছে দিয়া দি চাꯔꯕꯣ ꯍꯥꯏ ꯃꯣꯅꯤꯅ ꯑꯩꯁꯦ ꯑꯉꯥꯡ ꯀꯞꯄꯦꯅ ꯑꯃꯨꯛ ꯍꯧ ꯆꯦꯟꯊꯣꯛꯏꯅꯤ que hacer balai ko kurse na to mate ꯇꯧꯗ ꯈꯪꯗꯦ ꯅꯣꯏꯅ ꯍꯥꯏ ꯃꯌꯥꯝꯅ ꯍꯩꯅꯩꯅ ꯍꯥꯏꯔꯤꯕ ꯁꯨꯝ ꯑꯗꯨꯗꯒꯤꯗꯤ ꯆꯦ ꯇꯈꯦꯜ ꯈꯥꯏꯁꯦꯅꯤ ꯃꯣꯅꯤ ꯉꯥꯉꯣꯝ ꯗꯤꯌꯥꯗꯤ ꯆꯥꯔꯕꯣ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯣꯃꯦꯟ ꯁ꯭ꯀꯤꯞ ꯇꯧꯔꯤꯕꯣ ꯇꯧꯈ꯭ꯔꯕꯣ ꯅꯣꯏꯗꯒ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅꯒ ꯃꯌꯥꯝꯗꯪ ꯏꯔꯛꯑꯗꯤ ꯑꯩꯁꯤꯗꯤ ꯉꯥꯎ ꯁꯤꯕ ꯋꯥ ꯂꯩꯗꯣꯏ ꯇꯧꯔꯤꯁꯦ ꯏꯇꯥꯕꯃꯤꯇꯥ ꯑꯍꯨꯝ ꯃꯔꯤꯈꯛꯁꯦ ꯂꯥꯛꯄꯗ ꯉꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ আমি লাইক করছি গো আচ্ছা আচ্ছা দুই তিনটা কয়েকটা লাইক লই আইলাই না কেনে দিয়ানা ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯝꯃꯦ ꯍꯥꯏꯒꯅꯤ ꯑꯅꯤꯃꯛ ꯆꯥꯔꯦ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ ꯑꯩ ꯀꯣꯃꯦꯟ ꯐꯪꯗꯦ ꯀꯣꯃꯦꯟ ꯐꯪꯗꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯕꯤꯔꯤꯕꯗꯣ ꯃꯦꯘꯥ ꯋꯦꯜꯀꯝ ꯃꯤ ꯀꯝꯇ ꯌꯥꯎꯗ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯇꯣꯛꯑꯁꯤꯔ ꯑꯩꯕꯣ ꯐꯪꯗꯦ ꯀꯣꯃꯦꯟ ꯐꯪꯗꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯣꯖꯥ ꯄꯥꯕꯤꯔꯛꯇꯦ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯑꯕ ꯏꯔꯛꯈꯤꯕ꯭ꯔꯅꯦ ꯉꯁꯥꯏ ꯏꯔꯛꯇꯦꯗ ꯂꯩ ꯍꯥꯏꯕ ꯗꯤꯌꯥꯅ ꯃꯦꯘꯆꯟꯗ꯭ꯔꯁꯤꯅ ꯍꯦꯛꯇꯅꯦ ꯃꯥꯒꯤ ꯋꯥꯍꯩ ꯑꯃ ꯀꯥꯞꯁꯟꯕꯁꯤꯅ ꯍꯦꯛꯇ ꯕꯨද්ධꯁꯦ ꯚ꯭ꯔꯝ ꯆꯨꯏ ꯕꯨꯙꯤ ꯚ꯭ꯔꯝ ꯆꯨꯕ ꯀꯣꯔꯁꯁꯦ ꯐꯩ ꯄꯥꯗꯦ ꯄꯥꯏꯁꯤꯗꯤ ꯗꯤꯌꯥ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯥꯁꯨ ꯇꯜꯂꯦ ꯃꯤ ꯂꯤꯛꯑꯦ
ꯉꯁꯥꯏ ꯑꯩꯅ ꯍꯪꯕꯅꯦꯕ ꯅꯪ ꯑꯦꯐ ꯕꯤ ꯇꯧꯗ꯭ꯔꯕ ꯍꯥꯏꯅ ꯈꯣꯏꯃꯨ ꯂꯥꯛꯑꯦ ꯈꯣꯏꯃꯨ ꯈꯣꯏ ꯏꯟꯐꯔꯣꯏ ꯑꯗꯨꯗ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ ꯏꯇꯥ ꯇꯤꯁ ꯍꯧꯔꯛꯄꯗ ꯍꯦꯔꯣ ꯑꯃ ꯂꯥꯛꯄꯗ ꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯍꯥꯏꯐꯦꯠ ꯉꯥꯎꯔꯨꯅ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯁꯦ ꯑꯩꯅ ꯀꯥꯜꯂꯒ ꯆꯧꯀꯥꯟ ꯀꯥꯜꯂ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯟꯇ ꯍꯥꯏꯈꯤꯗꯣꯏꯅꯦ ꯋꯥꯍꯩꯒ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯉꯁꯤ ꯁꯥꯏꯒꯤ ꯋꯥꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯇꯧꯗꯔꯦ ꯇꯧꯗꯔꯦ ꯑꯩꯗꯤ ꯇꯈꯦꯜꯅ ꯃꯦꯘꯗꯤ ꯐꯖꯔꯕ ꯃꯤꯡꯊꯣꯜ ꯐꯪꯉꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯋꯥꯏꯅ ꯇꯠꯇꯦꯁꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯉꯁꯥꯏꯒꯤꯗꯣ ꯎꯕꯗ ꯑꯩꯁꯦ ꯆꯧꯀꯥꯟ ꯀꯥꯟꯈ꯭ꯔꯦꯕ ꯃꯁꯛꯁꯨ ꯎꯍꯧꯗꯦ ꯇꯧꯏꯕ ꯑꯗꯩꯗꯤ ꯇꯈꯦꯜ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯇꯥ ꯃꯃꯤ ꯍꯦꯔꯣ ꯑꯃ ꯎꯕꯗ ꯃꯁꯛ ꯉꯥꯎꯈ꯭ꯔꯦ ꯉꯥꯎꯗꯅ ꯀꯗꯣꯝ ꯀꯗꯣꯝꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯀꯦ ꯀꯦ ꯑꯁꯦ ꯔꯦ ꯕꯕꯥ ꯕꯤꯅꯣꯠ ꯚꯥꯏ ꯑꯣꯏꯒꯗꯨꯕꯨ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯔ ꯑꯃꯨꯛ ꯄꯥꯏꯕꯤꯔꯛꯇꯦ ꯍꯣꯏ ꯇꯥꯠꯇꯦ ꯍꯥꯏꯁꯤꯅꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟ ꯃꯥꯡꯈ꯭ꯔꯦ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯛꯅ ꯂꯩꯍꯧꯔꯦ ꯁꯛꯎ ꯍꯥꯏꯕ ꯃꯤꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯤ ꯑꯁꯦ ꯔꯦ ꯊꯥꯛꯀꯣ ꯊꯥꯛꯀꯣ ꯀꯨꯏꯅꯒ ꯊꯥꯖꯕ ꯉꯝꯗꯦꯗ ꯄꯤꯠ ꯄꯤꯠ ꯇꯧꯔꯕ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯃꯃꯤꯠꯇ ꯋꯥꯏꯅ ꯏꯇꯥ ꯇꯈꯦꯜ ꯍꯥꯏꯅ ꯏꯇꯥ ꯇꯈꯦꯜ ꯀꯣꯃꯦꯟ ꯂꯦꯞꯈ꯭ꯔꯗꯤ ꯌꯥꯗꯦ ꯑꯩ ꯀꯣꯜ ꯂꯥꯛꯂꯦ ꯂꯥꯛꯀꯅꯤ ꯅꯪ ꯍꯦꯛꯇꯕꯨ ꯀꯣꯜ ꯂꯥꯛꯑꯦꯕꯨ ꯍꯥꯏꯕꯅꯦ ꯑꯕꯨꯡꯉꯣꯒꯤꯗꯨ ꯇꯧꯔꯦꯕꯨ ꯍꯥꯏꯕꯅꯦ ꯄꯔꯤꯈꯥ ꯉꯥꯉꯣꯝ ꯎꯅꯤꯃꯥꯁꯨ ꯂꯞꯊꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯄꯨꯡ 2ꯗ ꯍꯦꯛ ꯊꯥꯖꯔꯝꯕꯅꯦꯕ ꯑꯗꯣ ꯎꯅꯤꯃꯥꯁꯨ ꯍꯦꯛ ꯍꯦꯛ ꯊꯥꯕ ꯎꯏꯌꯦ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯇꯣꯛꯑꯦ ꯁꯔꯛ ꯃꯔꯛꯇ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯥꯖꯔꯒ ꯂꯣꯏꯔꯦꯅ ꯃꯣꯏ ꯑꯗꯨꯝ ꯊꯥꯖꯔꯁꯅꯨ ꯇꯈꯦꯜꯅ ꯃꯦꯘ ꯅꯣꯏ ꯁꯥꯏꯅ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯍꯜꯂꯒꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯅꯨꯃꯤꯠꯇ ꯋꯥꯏꯅ ꯄꯤꯠ 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 ꯊꯥꯖꯕꯒꯤ ꯃꯌꯥꯝ ꯀꯦꯡꯕꯤꯒꯅꯨ ꯍꯣꯏ ꯎꯄꯥꯏ ꯂꯩꯇꯦꯕꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯑꯉꯥꯡ ꯇꯨꯝꯃꯦꯟ ꯊꯥꯕ ꯍꯧꯒꯠꯇꯅ ꯀꯞꯇꯅ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤꯁꯨ ꯊꯥꯖꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯁꯔꯛ ꯃꯔꯛꯇ ꯁꯨꯝ ꯀꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯠ ꯄꯥꯠ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯨꯕꯗꯒ ꯁꯨꯝ ꯑꯩꯒꯤ ꯑꯅꯧ ꯑꯅꯧꯕꯁꯤꯡꯁꯤꯕꯨꯗꯤ ꯐꯔꯦ ꯃꯣꯏ ꯂꯥꯏꯞ ꯊꯥꯕꯗꯁꯨ ꯈꯣꯠꯄꯗ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏꯅꯩ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯈꯪꯅꯕ ꯍꯥꯟꯅꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯁꯨꯝ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ ꯉꯥꯏꯍꯥꯛꯀ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯎꯗꯦꯅꯦ ꯎꯔꯤꯁꯤꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯑꯃꯒ ꯊꯥꯕ ꯉꯝꯗꯦꯗ ꯑꯩ ꯃꯦꯘꯆꯟꯗ꯭ꯔꯁꯨ ꯄꯥꯏꯈ꯭ꯔꯦ ꯉꯔꯥꯡꯅ ꯅꯍꯥꯟꯂ ꯊꯣꯛꯆꯣꯝ ꯅꯨꯍꯤꯠ ꯊꯥ ꯂꯩꯔꯝꯃꯤ ꯍꯥꯎ ꯂꯣꯏꯁꯤꯟꯖꯔꯒꯦꯗ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯁꯥꯊꯤꯅ ꯍꯔꯥꯎꯖꯩ ꯍꯔꯥꯎꯃꯟꯗꯅ ꯃꯤꯠꯂꯨꯗꯩ ꯄꯤꯔꯥꯡ ꯁꯤꯟꯊꯒꯦ ꯇꯧꯔꯦ ꯁꯤꯟꯊꯗꯣꯔꯦꯀꯣ ꯑꯗꯨꯅ ꯑꯩꯍꯥꯛ ꯂꯣꯏꯁꯤꯟꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯏꯇꯥ ꯇꯈꯦꯜ ꯀꯔꯤ ꯍꯥꯏꯕ
ꯁꯣꯅꯤꯒꯤ ꯑꯦꯜꯕꯤꯗ ꯅꯣꯛꯄꯗ ꯁꯤꯒꯦ ꯇꯧꯋꯦ ꯁꯤꯂꯥꯎ ꯃꯥꯏ ꯐꯤ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯣ ꯏꯇꯥ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯣꯏꯅꯦ ꯔꯥꯖꯀꯨꯃꯥꯔ ꯁꯣꯅꯤꯗꯨꯒꯤ ꯂꯥꯏꯚ ꯊꯥꯕꯒꯤ ꯑꯃꯈꯛ ꯐꯪꯉꯤꯕꯅꯦꯕ ꯇꯋꯥꯏꯅ ꯚꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯌꯨꯛꯀꯤꯗꯨꯔꯣ ꯍꯥꯏꯕ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯐꯤ ꯑꯆꯣꯠꯄ ꯐꯧꯔꯤꯁꯤꯕꯨ ꯃꯥꯏ ꯐꯤꯅꯦ ꯂꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯑꯣꯏꯗꯕ ꯅꯤꯡꯉꯥꯏ ꯑꯃ ꯇꯧꯋꯤ ꯑꯌꯨꯛꯂ ꯅꯨꯡꯊꯤꯜꯂ ꯅꯪ ꯁꯣꯅꯤꯒ ꯉꯥꯡꯅꯔꯤꯕꯩ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯕꯨꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯊꯦꯡꯂꯦ ꯕꯥꯔꯣ ꯇꯥꯗꯣꯔ ꯃꯥꯜꯂꯦ ꯑꯍꯤꯡꯗꯔꯣ ꯑꯌꯨꯛꯇꯔꯣ ꯑꯣ ꯑꯌꯨꯛꯀꯤ ꯕꯥꯔꯣꯔꯥ ꯅꯨꯡꯗꯥꯡꯒꯤ ꯕꯥꯔꯣꯔꯥ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯀꯩꯅꯣꯅꯦꯕ ꯑꯃꯗꯨꯁꯨ ꯀꯨꯃꯥꯔ ꯁꯥꯅꯨꯅꯦꯕ ꯁꯣꯟꯗꯩꯁꯤꯅ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯑꯩꯈꯣꯏꯁꯤꯅ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯑꯗꯩꯗꯤ ꯑꯃꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯅꯤ ꯀꯨꯃꯥꯔ ꯁꯥꯅꯨ ꯃꯦꯘꯥ ꯑꯩꯅ ꯈꯣꯏꯃꯨ ꯍꯥꯏꯔꯨꯕꯗꯩ ꯄꯥꯏꯈ꯭ꯔꯦ ꯑꯩ ꯇꯈꯦꯜ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯅꯦꯕ ꯑꯩ ꯁꯔꯛ ꯃꯔꯛꯇ ꯁꯨꯝ ꯄꯤꯠ ꯄꯥꯠ ꯀꯥꯞꯇ ꯌꯥꯔꯣꯏꯕ ꯑꯗꯨꯝ ꯇꯧꯔꯤꯃꯤ ꯑꯗꯣ ꯁꯨꯝ ꯁꯪꯉꯒꯗꯤ ꯍꯦꯛ ꯍꯦꯛ ꯌꯥꯎꯔꯨꯀꯣ ꯁꯪꯗ꯭ꯔꯒꯗꯤ ꯁꯪꯗ꯭ꯔꯦ ꯀꯩꯗꯧꯅꯤ ꯀꯣ ꯇꯥꯏꯗꯤ 11 ꯇꯥꯗ꯭ꯔꯤꯉꯩ ꯇꯨꯝꯃꯦ ꯑꯗꯨ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯇꯝꯒꯤ ꯕꯥꯔꯣꯅꯣ ꯈꯪꯗꯦ ꯍꯥ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯍꯧꯖꯤꯛ ꯑꯊꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯎꯕ ꯆꯨꯝꯃꯤ ꯑꯦꯛꯆꯨꯋꯦꯂꯤ ꯌꯥꯎꯗꯕꯅ ꯐꯩ ꯈꯪꯕ꯭ꯔꯥ ꯏꯁ ꯑꯊꯦꯡꯕꯒꯤꯁꯤ ꯌꯥꯎꯔꯒꯅꯦ ꯃꯤꯠ ꯅꯥ ꯌꯥꯝ ꯁꯣꯛꯏ ꯌꯦꯡꯉꯨꯀꯣ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯩꯒꯁꯨ ꯈꯔ ꯈꯔ ꯃꯨꯠꯊꯠꯂꯅꯤ ꯑꯃꯝꯕꯗꯨꯒ ꯑꯗꯨ ꯌꯦꯡꯉꯒ ꯂꯩꯗꯣꯏꯗꯣ ꯐꯣꯟꯁꯦ ꯌꯦꯡꯕꯨꯗꯤ ꯌꯦꯡꯉꯦꯕ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏ ꯁꯨꯝ ꯀꯨꯏꯅ ꯇꯧꯁꯜꯂꯒ ꯃꯤꯠꯁꯦ ꯅꯥꯔꯛꯄꯅꯦꯕ ꯊꯦꯡꯂꯦ ꯍꯥꯏꯔꯗꯤ ꯚꯝ ꯇꯥꯔꯣ ꯑꯅꯤꯇꯥꯗꯧꯅ ꯁꯤꯡꯕ ꯋꯥꯠꯀꯅꯨ ꯑꯅꯤꯇꯥꯒꯤ ꯂꯤꯂꯥꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯅ ꯃꯃꯤꯇꯥ ꯋꯥꯏꯅ ꯏꯇꯥ ꯇꯈꯦꯜ ꯅꯨꯡꯗꯥꯡ ꯃꯥ ꯇꯨꯝꯈ꯭ꯔꯒ ꯑꯃ ꯀꯃꯥꯏꯅ ꯇꯧ ꯁꯣꯅꯤꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤꯡꯒꯔ ꯃꯁꯦꯟꯅꯤ ꯒ꯭ꯌꯥꯟ ꯃꯝꯃꯤꯌꯦ ꯈꯪꯗꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯏꯇꯥ ꯃꯃꯤꯇꯥꯅ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯎꯔꯨꯔꯤꯕꯩꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯃ ꯊꯣꯛꯂꯛꯑꯖꯥꯠꯂꯥ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯁꯣꯅꯤꯒ ꯇꯧꯍꯧꯏ ꯍꯥꯏꯁꯦ ꯑꯩ ꯂꯩ ꯑꯩꯌꯥ ꯏꯃꯥ ꯈꯪꯉꯨꯔꯤꯅꯤ ꯐꯤ ꯑꯆꯣꯞꯄꯁꯨ ꯄꯨꯔꯛ ꯂꯤꯠꯂꯝꯈ꯭ꯔꯦ ꯂꯤꯠꯇꯣꯔꯤ ꯍꯧꯖꯤꯛ ꯇꯦꯁ ꯅꯪ ꯒ꯭ꯌꯥꯟ ꯃꯝꯔꯤꯉꯩꯗ ꯑꯩ ꯆꯠꯂꯦ ꯆꯠꯂꯒꯦꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯀꯅꯥꯝ ꯌꯦꯠꯇꯕ ꯋꯥꯏ ꯁꯪꯕ ꯃꯇꯝꯗ ꯊꯥꯕꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯦꯀꯣ ꯑꯩ ꯍꯥꯏꯕ ꯁꯤ ꯆꯣꯠꯂꯤ ꯁꯅꯥ ꯑꯆꯣꯠꯄꯁꯦ ꯕꯥꯏ ꯍꯣꯏ ꯍꯣꯏ
Mama. ꯁꯤ ꯆꯣꯠꯂꯦ